Manipur Police Control Room dagi Thadorakpa Cherol amada haukiba pung kunmari asida mapang kharada yaningdabagi khongjang sangsin khiba natana mapung oina pamdaba thodok thokiba leite hairi. Security Force na Impal West, Impal East amadi Thadorakpa District ta thiba humbagi thabak sathakre. Chaliba thasigi taramangagi nungthel pung marigam Kuntra taba matamda Manipur Police Special Commando na More College managda patrolling satpada chingnaba mioi ani thengnaduna sangsil lubada mioi ani aduna police ke gari tamna nomai kapsil lamlaga manak nakpa yumlakta sensin khibadagi makoina chingnaba yum sing ado koishinduna thamlaba matung thiba humbagi thabak chathabada mioi ani ado khulaiga konana phagat pangam khi hairi Pagalaba mioi sing adu New More Ward number 8 tagi Phillips Khaikholang Khongsai apokpa Marcus Khongsai amadi K Mol Sang Village tagi Hemkholang mate apokpa Onkholon mate kawi hairi Makoi dagi Pagalaba pistol galoina na live round ani Chinese hand grenade tara live round AK ammunition detonator tarani hairi Pagalaba mioi sing adu Laikhidraba CS Anan MPS CDPO More hatpada khwaidagi maru oina chenaba mioi sing ni hairi Makhataba investigation ki damak police na case ama register tokre hairi. Haukiba thasigi taramanga da Manipur police na prepare pro game mioi ani fare hairi. Police na case ama register tokre. National Highway 37 amadi National Highway 2 da lamdam asigi tangai fadaba nomada sangraba yadraba polam poba gari chamaga marfu amadi chamaga kuntra taret hariba lambi asida apanba yaudana pusilakhi. Makhatana pochai pusilaknaba khudong thiningai oiba mafam kaya dasu security force na akanba section thorang lokhatki Manipur gi district pungna makta pamdaba thodok thoktanaba gidamak punna checkpoint chamaga kunthani thoida achat awok sing check tawada chingnaba ching amasung tamda punna mioi chaniga kunthra fagatuna wahangpang chathaki hairi Miyamna semjin sajinba video amadi aranba pauda thajabiganu amasung achumba asengba E-Pao khangbinaba mobile number 9233522822 da call tawiraktuna khangbiba yagani loinana lakhiba khushu kholai singsu athuba matamda manangnapa police station natraga lenga ke security mioi singda sinabiyo hainasu Manipur Police Control Room na Thadorakpa Cherol amada hairi